State Force Commando thamba yaroi haiduna kotu amadi ITLF na kaukiba pung kun marigi total shutdown khongjang ngasi ahing nongyai dagi houkhre. Committee on Tribal Unity kotu amadi Indigenous Tribal Leaders Forum ITLF na state asigi Kuki Jona namna khundaba mafam singda kauba pung kun marigi total shutdown ngasi ahing nongyai dagi houkhre. Total shutdown asigi saruk ama oina Imphal Dimapur National Highway number 2 gi Kuki Jo phurupna namna taba mafam ama oiriba Kangpokpi district ki tongan ba mafam singda ngasi ahing nongyai dagi horaga shutdown kauriba volunteer singna lambida ahangba koilas drum amadi achoba nungjau paisinduna highway asida makhal amatagi gari chalhan khidre. Kotu amadi ITLF na state asigi maru oina Kuki Jo phurupna namna khundaba mafam singda maru oina more amadi masiga naknaba Kuki Jona namna khundaba mafam singda state force thamba yaroi. State Force singna ka henba thabak thorum sing chathaduna Kuki Jo tribal singbu tathi tawina tawbugi thawong yaningde. State Force sing Kuki Jo na taba mafam singdagi lokthokadabani central government asu Kuki Jo phurupna namna khundaba mafam singdagi State Force maru oina commando sing lokthokhangadabani. State Force sing Kuki Jo na namna khundaba mafam singdagi lokthoktrabadi state asida santi hanjilakpa ngamloi haina wafam thamba laikhrabani. Pung kun mari asi hayeng sagol sa numit ki ahing nongyai fawa shutdown asi sathagani hairi.